Congress na palingai matamda moigi constitution se yamna misuse toba abuse toba mayam yaukre BJP di husi phok sung tawdri habsima mayam da thamjage election mamang da constitution ama pairaga akhoi constitution thugai dore na hairaga vote khom gi bodo madu husi vote loigre adu gumba kaisu leite law se yamna khangi haidana law minister oisunate aduga ai LLB di pass tawjare yamna vocal fajana ngangba khotpa heiba mini yamna research su tawraga ngangbane na koi khanjabani adu sigi matang da di kidang research se what pra small minds discuss people apikpo wakan khanba mina migi maram da wari sagana ba aduga great minds discuss ideas ahan boina aina haijening te ekoi gi ngarang press conference tawkiba ngasi ju print media da yamna fajana yaurakhiba Agi Honorable MLA Sugnu Aigi Yamba Sri Ranjit Singna Haikiba Adu I clarify Tawjagi section na Fazana 24 December da Aina Tawjo press conference to Madu Yengdana Madu fully Yengdana portion Kra Yengaga personal loina allegation torpa law minister se law khangdre haibagumba hairpasem laibak thiune na ahan boin thamjage maramdi law se amna khangi haidana law minister oisunate aduga ai LLB di pass tawjare adubu law si loina khangba khotpadi ai amukta claim su tawjade aduga khara khangma khara do ai mayam da dum ai share tawjage tawbudu yam senior oibani khoigi assembly da issues mayam am puthорактana yamna vocal fajana ngangba khotpa heiba mini yamna research su tawraga ngangbane na koi khanjabani ado sigi matang da di kidang research se what pra Munna fajana koi section na yengdana press conference tawra I haiba madum tai thamjage akhoi se awai khumgi wadi nachade ko tawbudu haina ba amalai a little knowledge is dangerous haiba se English ta haibani waru bi ade yamasu aidi kitang khangaga aduna kona laibak thiba mayam thorpus oi haiba se adugum haina bu sulayeba aduna aina mayam da thamjaning se hojik tarik 23 da aina press conference tawda akoigi article 174 of the constitution se masida ahan bada akoigi anirak tawgni ge haibase anirak assembly phamgadawni haibase akoigi numit sida aina chi masu aina mayam di anthokchabani ai masi amend tawgre akoigi first amendment da akoigi kaino da 50 adugumba 1951 da amend tawgre haibase mayam da ai statement bijaghiba madugi video clipping do mayam da ungro chage mayam tolo video clipping do to masi ungdo fazan record tawbiyo masi numit tu da aina statement pi banaba masi mana munna yengdadana udadana ai tarik 23 gi press conference da ai panjagi haibase am seng na mayam da thamjaningeba adu masi mana ta da khangdadana asi koigi law minister na law khangdre haiba guma comment yam personal loba pilapase yam laibuk thibani yam senior oba member ni aduna masi ai panjagi haibase aduga aina masi su mayam da chi yune su yenthokibane ba amendment tawre haibase chi dong ti yelo mayam dong ti yelo asi su press conference no mete yen khiba adu kone yelase aduna aina haijening badi hojiki hairiba kaino se amendment tawkhri na khangdaba mali haibase masi laibuk thibani ai amendment tawre haibase ai mayam da adumaina press haikiba press conference da ai phongtuk chakhi abdu mayam da ai thamjage mathang dana akoigi lairiba issue se akoina nainagadori di issue da neba mi da nate issue se karino constitution se lairiba BJP led sarkar sina violate tawraga ahum lag assembly phamde haibase Sri Ibobina adugumba tarik 22 gi khabar da yam seng na haigi base sida yaureba adu aina haijabde koina as a government BJP led government oina as a government spokesperson nama oina aduga as a law minister legislative affairs minister oina aina haijabadi akoigi hairiba hojiki 174 se violate sung to de sineba issue ne mase sida oina ne si haijabane ba mi da na taba like haiga haitega adu khangi khangde ga na taba hunba na taba aduna haina ba amsu lei English ta ai mayam na thamjage kaino se small minds discuss people apikpo wakan khan ba mina mi gi maram da wari sagane ba aduga great minds discuss ideas haibadi wakan chawna khanba midi idea da issue da chatkani haiba amsu leibani aduna 208 na amend tawgibadu madu da haise karino haibada aikhoigi tha tarukki manungda amuk phamadi yai haibana aduedi chahi inda tha kya lei tha train thoi lere tha taruk munga amuk phamadi tha train thoi munga ani pham tare tha train pan di sade na chahi se aduna aina haijening madi chahi amada ani rak phamase akoi constitution je phajana nga aga chali haijabane ba ina habdi
Congress matamda ing hanju panjakre mangarak moi anirak tang phamkheba madu akhoina moi constitution violate tawena moi accuse tawdina moi masana khangum thokpane ba si yae se khangna natraga khangdraga haire ibra haibdi Congress ta hangtare ba aduna aina haijening te laiba khoigi article 174 se amend tawgre haibjama clearly ai press conference haigi aduga secondly hojiki constitution se government sina violate sungtau tawdi haibjama ai ayamna thamjage third point ngasai section 17A khoigi rule of procedure and conduct of business sida hairi se masigi assembly ni sember rules se constitution gi makha da sembana karamba constitution makha da no 208 sina article 208 se enabling article ne ba haibidi masina enable toraga khoigi hairiba rules of procedure and conduct of business sembana ba adu sema kuma tamda hairiba section 17 sida hairi se same 208 makada sembani adubu sida hari subject to article 174 of the constitution hariba aduga ohumlak phamu haibne masida hari se aduna ohumlak phamdrasu anirak phamase akoigi constitution na haribani na constitution na rule gi mathakta leigane ba rule se mese constitution gi makhada sembani na constitution anirak phamdi yai hairamni na haibadi thataru kudingi hamadi yai haibani na masida karimta akoi constitution da akaiba tawba leite haijabani aduna masi akoigi issue da idea da discuss tawnasi aduga congress na palingai matamda moigi constitution se yamna misuse tawba abuse tawba mayam yaukre for example akoigi emergency proclaim taw kotna mayam ni amwan gi adu leigre bjp di huji phok sung taw tawdri habsi mayam da thamjage moina election mamang da constitution ama pairaga akoi constitution thugai dore constitution tawdore na harga vote khom gi bodo madu hujik vote loigre adu gumba kaisu leite habji mayam ju khange bjp na amukta akoi constitution se abuse to leitri habji mayam na thamjage congress ki matam dadi adu ki matik yamna leigre adu ki matik yam leigre example mayam leigre aduna masida moina constitution thugai re haibse adu khara laibak thibani haibtare aduna aigi kainoda honorable MLA da aina haijening mudi ayengthai any kaino tawbibam matamda akoigi press conference da hana tawgibo press conference fully digest tawbiraga haigi haide du munni yengbiraga khara yaurukpudu da nataba ing sai request tawdu mayam loi hapi go haidu loinamak tu yengbiraga aduga madugi matungina paukum pibiu haibiu comment tawbiu haiba ai request tawjage